Ngashi Krishna Janmashtami numita Sri Sri Govindaji Temple da ayuk anganbadagi hauna meeyam chikna chainaba ngamdana eshor khurumba laknakhi wangkhai amadi hapcha kangjaibu thangba lambi paringda gari amadi khongna chatpa meeyam masing yamna tinki mitam meeyamdagi hauna lamda masigi saknairaba amasung laining laishon chetpa ahal loiraba kayana Sri Govindaji Temple da leiba Mahadeva Sri Baikundanath Radhakunda Syamkunda amadi Govardhangi khubamda khurumnakhi Manipur Lenga ki Works Minister Govindas Konthojam ki maike digi numit asina lakpada lamdamasi ing tappa mahusha ki punchida hanjanba oirasanu thajanaba hanjinaduna mara tapna panba lamdamama oirasanu haina SKTV News ta phongdurakli Thouram mene shanti langnaba Manipuri amasung prithvi se shanti poromnaba ko hana sunaba lepa shanti hanjalaba kan khakdane akhoi miyoiba jati khunai khoina chakhut kadori bose asina ishorna pamase khwaidai ga thoiba dharma se nungsinaba asina khwaidai ga thoiba dharma ne thajanaba asina khwaidai ga thoiba dharma ne ai wakanda lejai ko Lamdamasige film amadi drama gi saknai rabi artist Thouram ongbi modubla gi maike digisu Sri Krishna Janmashtami numit asina lakpada leibak miyam da yai proposal pirak pagai loinana afaba ing tapa punchiro lamada lakpa oirasanu haina paujel pirakhi Janmashtami nimitida ai Govindaji se ai khoiramba se khanghaudana isada phawrokpa haitare ai lai se isa singsu mama lai khurmusi hai ade khurmusi habju pare handak sahi gidi anoboina lakpasida handak sahi gi Radha Krishna gi magi nungai ba kumhai asida afaba nungai ba ing tapa akhoi lan sisu loi khasanu aduga phattaba mi su loi chak khasanu haibase sigi paujel semai thamjani Lamdamasigi senior sport journalist amadi Govindaji Temple gi Dhub Arti Mandap ki members oiribi Ratneswari Goswami gi maike degisu Sri Krishna Janmashtami numit ka mari lenana eshor bu thajaba meeyam-na mafam asida laktuna pungning santi fangnana ba amadi lamdamasida ing tapa hanjil hanana ba choba thodang lohmina se aina phongdorakhi Dharmana lekha tarba dharmana ikengalakpa matamsidadi koi puning santi lainaba ade lebak sida peace puraknana ba ade eshor lai karamna ningani lai karamna khurumgani karamna pungning santi thamgani haibase yamna maru oiba amani haina logjai aduna lamdam sida laibiriba adegi eshor bu thajaba singna mafam sida lakpiraga pungning santi thamnana ba lebak sida santi puraknana ba chauba thodang longminarasi haiba wafam se ai thamjari